ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯁꯟꯗꯣꯛꯄ ꯊꯤꯡꯅꯕ ꯊꯝꯂꯛꯈꯤꯕ ꯂꯣꯛꯗꯥꯎꯟ ꯃꯊꯪ ꯊꯥ ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯛꯗꯥꯎꯟꯒꯤ ꯆꯠꯅ-ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯀꯣꯚꯤꯗ-19 ꯂꯥꯌꯦꯡꯂꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯑꯅꯥꯕꯁꯤꯡ ꯌꯦꯡꯕꯤꯗꯕꯅ ꯑꯅꯥꯕ ꯀꯌꯥ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯋꯥꯀꯠ ꯀꯌꯥ ꯂꯥꯛꯅꯔꯤ꯫ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯕꯁꯤꯡ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯕꯁꯤꯒꯤ ꯌꯦꯡꯂꯒ ꯂꯩꯉꯥꯛꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯋꯥꯅꯔꯕ ꯃꯇꯝꯁꯤꯗ ꯄꯣꯠ ꯃꯃꯜ ꯍꯦꯟꯅ ꯌꯣꯟꯕ ꯃꯤꯑꯣꯏꯁꯤꯡ ꯊꯤꯒꯠꯇꯨꯅ ꯂꯩꯉꯥꯛꯅ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫ ꯑꯁ ꯏꯕꯨꯡꯉꯣ ꯏꯃꯨꯡꯗꯕꯨ ꯃꯥꯔꯕꯣꯜ ꯁꯥꯟꯅꯅꯣꯃꯤ꯫ ꯏꯆꯦ ꯃꯄꯥꯟꯗ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯁꯥꯟꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯏꯊꯟ ꯁꯥꯟꯅꯗꯕ꯫ ꯑꯁ ꯑꯗꯨꯏꯁꯨ ꯏꯃꯨꯡꯗꯕꯨ ꯃꯥꯔꯕꯣꯜ ꯁꯥꯟꯅꯕ ꯍꯧꯅꯕ꯭ꯔꯣ? ꯇꯥꯃꯣ ꯀꯧꯔꯣꯆꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯕ꯫ ꯍꯣꯏ꯫ ꯏꯟꯖꯥꯡꯗꯤ ꯍꯥꯎꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯄꯥꯡꯅꯕ꯫ ꯂꯣꯛꯗꯥꯎꯟ ꯍꯧ ꯅꯨꯃꯤꯠꯇ ꯈꯔ ꯂꯩꯍꯧꯕꯅꯤ ꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯏꯆꯦ ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯦ ꯀꯔꯝ ꯀꯥꯟꯗ ꯍꯥꯎꯗꯣꯏꯅꯣ? 이붕아, 깸 칼로는세. 하더미세. 어디 석부디 다 먹었세. 조금 저기 따나지세. 세. 아우지디세. 자설로. ꯆꯦ ꯀꯥꯏꯗꯩ ꯉꯥꯔꯤꯅꯣꯗ ꯗꯨꯀꯥꯟꯒ ꯑꯝꯇ ꯍꯪꯍꯧꯗꯦ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ꯫ ꯃꯣꯔꯣꯛ ꯑꯝꯇ ꯃꯦꯠꯄꯤꯒꯦ ꯇꯧꯔꯤꯁꯤꯁꯨ ꯑꯃꯨꯛ ꯇꯣꯛꯑꯕ꯫ ꯍꯜꯂꯣ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯦ ꯑꯗꯨꯅ ꯂꯩꯀꯥꯏꯁꯤꯗꯒꯤ ꯃꯤ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯄꯤꯔꯒꯅꯣ ꯑꯗꯨꯒ ꯂꯩꯀꯥꯏꯁꯤꯗ ꯃꯤꯇꯣꯞ ꯑꯃꯠꯇꯁꯨ ꯆꯪꯕꯤꯔꯛꯑꯒꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯅ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯤ ꯃꯌꯥꯝꯅꯁꯨ ꯋꯥꯈꯜ ꯂꯩꯅ ꯈꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯇꯥꯃꯣ ꯀꯩꯒꯤꯅꯣ ꯃꯄꯥꯟ ꯊꯣꯛꯄ ꯃꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏ ꯐꯨꯔꯤꯁꯤꯕꯣ? ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯀꯪꯅ ꯁꯤꯍꯜꯂꯒꯦ ꯍꯥꯏꯔ ꯈꯪꯗꯦꯕ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜ ꯑꯝꯇ ꯌꯥꯎꯗꯦ ꯃꯣꯏꯅ ꯆꯦꯛꯁꯤꯜꯂꯤꯅꯦꯅ ꯃꯥꯛꯁꯀ ꯎꯕꯤꯁꯤꯕꯨ ꯀꯣꯔꯣꯅꯥ ꯀꯤꯕꯩꯔꯣ? ꯄꯨꯂꯤꯁ ꯀꯤꯕꯩꯔꯣ? ꯃꯈꯣꯏꯅ ꯐꯨꯔꯤꯗꯣ ꯐꯨꯅꯤꯡꯗꯅ ꯐꯨꯕ ꯅꯠꯇꯦ ꯂꯣꯛꯗꯥꯎꯟꯒꯤ ꯅꯤꯌꯣꯝ ꯊꯨꯒꯥꯏꯔꯒ ꯊꯣꯛꯂꯛꯄ ꯀꯥꯡꯕꯨꯅꯦ ꯃꯣꯏꯅ ꯐꯨꯔꯤꯁꯦ꯫ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯂꯧꯔꯕ ꯗꯣꯛꯇꯔ ꯅꯔꯁ ꯀꯌꯥ ꯐꯥꯎ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯕꯅꯤ꯫ BSF ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯀꯌꯥꯝꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯁꯤꯗ ꯗꯣꯛꯇꯔ ꯅꯔꯁꯒꯨꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯁꯨ ꯑꯃꯠꯇ ꯅꯠꯇꯕ ꯄꯨꯂꯤꯁꯁꯤꯡꯁꯦ ꯃꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯔꯝ ꯂꯩꯇꯅ ꯃꯤ ꯐꯨꯕꯒꯁꯨ ꯇꯥꯍꯜꯂꯤ꯫ ꯀꯝꯃꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯑꯃꯨꯛꯇꯪ ꯇꯧꯔꯛꯄꯗ ꯃꯣꯏ ꯂꯣꯏ ꯇꯨꯝꯗꯣꯏꯅꯦꯗꯤ ꯃꯣꯏ ꯈꯪꯗ꯭ꯔꯤ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯈꯔ ꯈꯟꯅꯕꯗꯤ ꯐꯔꯕꯅꯤ꯫ ꯑꯕꯦꯝ ꯅꯣꯏꯅꯤꯁꯨ ꯆꯥꯊꯣꯛꯑꯗꯅꯤ ꯏꯆꯦ꯫ ꯑꯩꯈꯣꯏꯅꯤꯗꯤ ꯏꯃꯥ ꯂꯥꯛꯑ ꯀꯣꯟ ꯆꯥꯔꯒꯦ꯫ ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕ? ꯏꯃꯥꯔꯣ ꯂꯧꯕꯨꯛꯇ ꯆꯠꯈꯤꯌꯦ ꯂꯧ ꯌꯦꯡꯉꯨꯅꯦꯅ꯫ ꯑꯁ ꯃꯄꯥꯟ ꯊꯣꯛꯀꯅꯣ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯁꯦꯡꯅ ꯍꯥꯝꯇꯣꯛꯍꯜꯂꯨ꯫ ꯍꯣꯏ꯫ ꯏꯆꯦ ꯑꯩ ꯍꯧꯒꯠꯂꯒꯦ ꯇꯥꯃꯣ ꯑꯩ ꯍꯧꯒꯠꯂꯦꯀꯣ꯫ ꯍꯣꯏ꯫ ꯅꯪꯅ ꯈꯨꯠꯇꯣ ꯁꯥꯄꯣꯟ ꯅꯣꯏꯔ ꯐꯖꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯎꯀꯣ꯫ ꯍꯣꯏ꯫ 이제 이제 호글라게 오해. ꯍꯣꯏ ꯍꯧꯒꯠꯂꯣ꯫ ꯆꯦ ꯂꯣꯏꯁꯤꯟꯕꯤꯔꯒꯦꯁꯦ ꯅꯪ ꯋꯥꯔꯝꯃꯅꯤ ꯆꯠꯂꯣ꯫ ꯆꯦꯡꯁꯨ ꯌꯥꯝꯁꯨ ꯂꯩꯇ꯭ꯔꯦ ꯌꯦꯟꯅꯤ ꯍꯥꯏꯁꯨ ꯁꯨꯛꯌꯦꯟ ꯌꯦꯟꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯉꯣ꯫ ꯆꯦ ꯑꯗꯨꯗꯤ ꯋꯥꯟꯕꯁꯨ ꯐꯪꯗ ꯌꯦꯟꯁꯨ ꯌꯦꯜꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯆꯦ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯌꯣ ꯏꯃꯥ ꯇꯥꯃꯣ ꯆꯠꯂꯗꯣꯏꯔꯥ? ꯆꯠꯂꯗꯣꯏꯅꯦ꯫ ꯕꯦꯝ 이제 ꯃꯄꯥꯟ ꯊꯣꯛꯇꯅ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯁꯦꯜꯗꯣ ꯑꯩ ꯈꯔ ꯄꯨꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯅꯣꯏ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯆꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯧꯅꯤ ꯍꯥꯏꯁꯦ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯁꯜꯂꯣꯗꯅ꯫ ꯆꯦꯟꯒꯦ ꯆꯦꯜꯂꯣꯒ ꯈꯟꯁꯨ ꯈꯜꯂꯣꯏꯗꯕꯗ꯫ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣ MLAꯅꯅꯦ ꯅꯁꯥꯗ ꯐꯥꯎ ꯁꯣꯏꯗꯅ ꯈꯜꯍꯟꯒꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯣ ꯅꯪ ꯅꯁꯥ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯤꯕꯨ ꯈꯜꯂꯁꯨ ꯈꯟꯗ꯭ꯔꯁꯨ ꯀꯩꯗꯧꯒꯦ? ꯇ꯭ꯔꯥꯏ ꯇꯧꯕꯗꯤ ꯌꯥꯏ ꯀꯩꯅꯣ꯫